mayambu ahana maktada warina chomgi maikedagi ikok nonna taram nokjari haujik tabirasi aikoina pujarak warida mahigi puriki kunithoi suba tangka ngasina warisina mukari kamdoriba mayam punamakna warisi punna taminarasi tabirasi mahigi puriki kunithoi suba tangka maibuduna samuda oiroidaba semjin sajin wa kayam hariga magi wakhalse onaba tore samusu magi thawaidu hiningba kawbnina mahagna maibuduna hairibu wa khudimasing ase mana pangthok pangamgani mana yagani haduna maibudu thajaba pirami mana hai karigumba kungkung hairibu nupa macha aduna aigi yumda lakpa tarabade aigi khutta pairiba thangmangna maba thillaga hatkini haduna samun haraki magi wadu tabada maibu manau nupa phaiboksi peladuna mahagna samugi mayum yonaba lambi ase thongan maya phawa thinbiraki samu masa mumbanglabani mahaksu wakal mangna nongalamdai pungja khara asida yumna chalai makhoigi mangwan yaurabada samu se imungda changde ngaktang mangduna lepli aina tawgudarba thabak sibu karino haduna khalle masidagi imungda mahakse khongtang tama thangchile makhoigi yumgi thongdudi adamu losillamde hangdoklaga khara ngasilaga leiribani magi khongtang makholsi tabada imungda leriba magi nupi se kibana kaino matarami macha adu chene kochilaga tumli macha adu hoji phaw makeup thurakte magi nupagi khongthang makhon du tabada masakti kanano khangdabadina kiba henbadagi nang kanano haduna kana laukhlai samuna he nupi aini ne masu magi nupina laukhlakpuda khara phingni khumi matam masida magi nupi se magi nupani hare phawada thajab ngamde hajin hajin nang kanano hangi samu jangsilai aini ne haduna magi nupibu phajana hairare masidagi yumgi thongadu lonsille matai manau ani wari sanai samu magi nupida achumba sengmasing ase haidokte magi nupina kadai chalubano ngasai makai namu kadai lelubna haduna hangi matam masida samu semin sajin wa kaya amana pakom piki magi nupisu samuna haribu wasing ase adum thajrami samu de bangle kari tawgani aibu kari thabakna tawgadu sibo haduna khalle magi nupida mu yeng macha da mu yeng mahangna kungkung hatkini haribase man harpadi ngamgani habli thajade kungkung se marande leibnate adubu aina kari gum hatta bataragana fattaba maibsina aigum thakta kari tarakpa aduga aigi babungi thawai adunasu aibu koitan taliba wakhalase khallubadini man hena wariba hena thawai chaliba magi mangba mata wasida magi nupina hangi kaitore hadana aduba samu haidokte tumlase haduna mapa masa mkhoi ahumase amuk tum thaki nongalakle asondasu bol sanabu manabado mana lekidraba matungna khojikti asomda maiba manau nupa phaibu asinasu akan balalong kaya masilaktabadagi nomnini se tamnabana singba khudimasing se loina kokre tamnaba kari mata laikidre makhoigi yumda numidangi matamda ahing lekamisu nomnini se dum chatpu syawi aduga maraksida bainoni kungkungki magi tawbang matik mayai sida hena ngagliba kungkungnasu mangonda haidokiba kana amata takthokunu habsida maino se haibda haidokte adubu khaningmadi yamna phawi karam tawna mahi hairibano kadaidagi karam laklibano habsigi horokma amadi mana khango pami kungkunga maga thenare matam masida mainona khaningmadagi mangonda lona wasa hangi matau karam tawna nangna mahi hairibano mahido nangonda karamna yaropno hangi mainogi wadu tabada kungkungsi kari khumni asengbadi mana haidokte magi thokpa wasibu leithoknaba thaidoknaba hone adubu mainona yadabadagi ngarang ngangbadagi kungkung hanamukti hairagi haduna semin chajinba thajagada mongda wari amnirami man hai mangonda mangta oi karioi larik ma pirami madugi larik to paruba thinarubadagi kharangamani yamna kan haibanate
ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯇꯦꯡꯅ ꯍꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯩꯅꯣꯅ ꯂꯥꯏꯔꯤꯛꯇꯨ ꯌꯦꯡꯒꯦ ꯍꯥꯏꯔꯛꯏ꯫ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯇꯨ ꯌꯦꯡꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯨꯛ ꯀꯨꯡꯀꯨꯡꯁꯤ ꯀꯔꯤ ꯈꯨꯝꯅꯤ? ꯃꯥꯅ ꯅꯣꯡꯃ ꯇꯟꯖꯥ ꯆꯥꯕꯗꯤ ꯍꯟꯒꯦ, ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯅꯤ ꯍꯥꯏ꯫ ꯃꯩꯅꯣꯗꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯩ ꯍꯥꯏꯕꯁꯤꯗ ꯍꯦꯟꯅ ꯈꯟꯅꯤꯡꯕ ꯂꯥꯡꯇꯛꯅꯕꯅ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯈꯣꯏ ꯆꯍꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯃꯤꯑꯣꯏ 2 ꯂꯥꯛꯑꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯨꯡꯀꯨꯡꯒꯤ ꯃꯤꯡ ꯑꯁꯤ ꯍꯪꯂꯒ ꯊꯤꯕꯖꯥꯠꯅꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤ ꯑꯃꯅ ꯄꯨꯔꯒ ꯆꯪꯂꯛꯄꯅꯤ꯫ ꯇꯥꯅꯦꯛ ꯆꯥꯅ ꯃꯩꯅꯣ ꯑꯃꯗꯤ ꯀꯨꯡꯀꯨꯡꯕꯨ ꯊꯦꯡꯅꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯆꯍꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯁꯦ ꯍꯟꯗꯛꯀꯤ ꯅꯈꯣꯏꯅ ꯁꯥꯟꯅꯕ ꯕꯣꯜꯗꯨ ꯌꯦꯡꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯊꯪꯅꯕ ꯈꯨꯜ 2 ꯂꯥꯜꯂꯒ ꯂꯩꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯈꯔ ꯑꯩꯈꯣꯏꯅ ꯕꯣꯜ ꯁꯥꯟꯅꯕꯒꯤ ꯒꯦꯝ ꯑꯃ ꯇꯧꯒꯦ ꯈꯜꯂꯤ꯫ ꯑꯗꯣ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ? ꯅꯨꯃꯤꯠ 9-8ꯗ ꯑꯣꯏꯔꯕꯁꯨ ꯂꯥꯛꯂꯒ ꯑꯃꯨꯛꯇ ꯇꯥꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏ꯫ ꯀꯨꯡꯀꯨꯡ ꯑꯃꯗꯤ ꯃꯩꯅꯣꯁꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯀꯨꯡꯀꯨꯡꯅ ꯈꯨꯝꯃꯤ, ꯂꯥꯛꯄꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯍꯟꯗꯛ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯌꯥꯎꯕꯅꯤꯅ ꯃꯥꯒꯤ ꯁꯣꯔꯥꯠꯀ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯥ? ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯕꯣꯜ ꯁꯥꯟꯅꯕ ꯇꯥꯛꯄꯤꯕ ꯑꯣꯖꯥ ꯑꯃꯁꯨ ꯌꯥꯎꯔꯦ꯫ ꯃꯥꯅ ꯍꯥꯏꯖꯔꯝꯃꯤ, ꯀꯨꯏꯗ꯭ꯔꯕꯁꯨ ꯍꯌꯦꯡꯁꯦ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯄꯤꯌꯨꯕ꯫ ꯑꯍꯧꯕ ꯅꯨꯃꯤꯠꯅꯒ ꯑꯣꯏꯔꯦ, ꯑꯇꯣꯞꯄ ꯊꯪꯅꯕ ꯂꯝꯁꯤꯡꯗꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯌꯥꯎꯔꯤ꯫ ꯑꯩꯈꯣꯏꯅ ꯀꯦꯝ ꯇꯧꯔꯒ ꯊꯝꯃꯅꯤ꯫ ꯅꯣꯡ ꯅꯤꯅꯤꯗꯪ ꯑꯣꯏꯔꯕꯁꯨ ꯇꯥꯛꯄꯤꯌꯨꯕ, ꯑꯩꯈꯣꯏꯅꯁꯨ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯨꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯡꯀꯨꯡ ꯑꯃꯗꯤ ꯃꯩꯅꯣ ꯀꯔꯤ ꯈꯨꯝꯅꯤ? ꯃꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯊꯤꯕ ꯂꯥꯛꯂꯤꯕꯁꯦ ꯀꯨꯡꯀꯨꯡꯕꯨꯅꯤ꯫ ꯃꯩꯅꯣꯕꯨꯁꯨ ꯃꯁꯛ ꯈꯪꯉꯤ, ꯑꯗꯨꯕꯨ ꯕꯣꯜ ꯁꯥꯟꯅꯕꯗ ꯍꯦꯟꯅ ꯐꯖꯅ ꯎꯠꯈꯤꯕꯗꯤ ꯀꯨꯡꯀꯨꯡꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥ ꯈꯟꯅꯔꯕ ꯇꯨꯡꯗ ꯑꯉꯥꯡꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯃꯁꯛ ꯈꯪꯅꯤꯡꯉꯤ ꯎꯅꯤꯡꯉꯤ ꯍꯥꯏꯕ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯐꯥꯎꯔꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯍꯥꯏꯅꯕꯁꯤꯗ ꯀꯨꯡꯀꯨꯡꯁꯨ ꯍꯔꯥꯎꯕ ꯌꯥꯝꯅ ꯍꯦꯟꯕꯗꯒꯤ ꯆꯠꯅꯤꯡꯕꯗꯨ ꯐꯥꯎꯏ꯫ ꯃꯥꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯏꯃꯥꯗꯁꯨ ꯍꯥꯏꯔꯒ ꯌꯦꯜꯂꯒꯦ꯫ ꯑꯩꯒꯤ ꯃꯔꯨꯞ ꯃꯩꯅꯣꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯂꯥꯛꯑꯒꯦ꯫ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯂꯥꯛꯀꯗ꯭ꯔꯥ ꯀꯔꯝ ꯇꯧꯅꯤ ꯍꯥꯏ꯫ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯈꯣꯏ ꯀꯧꯕ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯤ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯉꯤ꯫ ꯍꯌꯦꯡꯗꯣ ꯑꯩꯈꯣꯏ ꯉꯟꯅ ꯂꯥꯛꯆꯒꯦ, ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯦ, ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯃꯩꯅꯣꯅ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯃꯔꯨꯞ ꯀꯨꯡꯀꯨꯡꯗ ꯍꯥꯏꯔꯤ, ꯏꯇꯥꯎ, ꯍꯌꯦꯡ ꯆꯠꯄꯗꯣ ꯅꯪꯗꯤ ꯃꯍꯩ ꯌꯥꯎꯕꯅꯤ꯫ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯅꯪꯅ ꯃꯈꯜ ꯀꯌꯥꯒꯤ ꯁꯣ ꯎꯠꯀꯅꯤ꯫ ꯑꯗꯣ ꯑꯩꯁꯨ ꯅꯪꯒꯤ ꯃꯍꯩꯗꯨ ꯈꯔ ꯌꯥꯎꯒꯦꯕ, ꯑꯩꯉꯣꯟꯗ ꯈꯔ ꯍꯥꯏꯌꯨꯁꯦ, ꯑꯩꯉꯣꯟꯗ ꯈꯔ ꯇꯥꯛꯄꯤꯌꯣꯕ꯫ ꯀꯨꯡꯀꯨꯡꯅ ꯍꯌꯦꯡ ꯌꯧꯔꯕ ꯇꯨꯡꯗ ꯍꯥꯏꯒꯦꯕ, ꯑꯗꯣ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯅꯦꯕ꯫ ꯃꯩꯅꯣꯗꯤ ꯀꯨꯡꯀꯨꯡꯗ ꯌꯥꯎꯔꯕ ꯃꯍꯩꯁꯦ ꯃꯉꯣꯟꯗꯁꯨ ꯈꯔ ꯌꯥꯎꯅꯤꯡꯕꯗꯒꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯡꯀꯨꯡꯅ ꯃꯉꯣꯟꯗ ꯇꯥꯛꯎ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯦ꯫ ꯀꯨꯡꯀꯨꯡꯅ ꯍꯌꯦꯡ ꯇꯥꯛꯄꯤꯒꯦ, ꯍꯌꯦꯡ ꯍꯥꯏꯕꯤꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕꯗꯤ ꯃꯩꯅꯣꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯐꯥꯎꯈꯤ꯫ ꯀꯨꯡꯀꯨꯡ ꯃꯌꯨꯝ ꯆꯠꯂꯛꯏ꯫ ꯃꯩꯅꯣ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯂꯛꯄꯅꯤ꯫ ꯃꯃꯥꯗ ꯑꯃꯨꯛꯀꯁꯨ ꯀꯨꯡꯀꯨꯡꯅ ꯍꯥꯏꯔꯔꯦ, ꯏꯃꯥ, ꯍꯌꯦꯡꯗꯣ ꯃꯩꯅꯣ ꯏꯕꯥꯅꯤꯁꯤ ꯈꯨꯜ 2 ꯂꯥꯜꯂꯒ ꯆꯠꯄ ꯇꯥꯔꯦ꯫ ꯋꯥꯔꯨ ꯇꯥꯕꯗ ꯃꯃꯥꯅ, ꯀꯗꯥꯏꯗ ꯑꯃꯨꯛ ꯀꯔꯤꯒꯦ? ꯀꯨꯡꯀꯨꯡꯅ ꯈꯨꯝꯃꯤ, ꯏꯃꯥ, ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯕꯣꯜ ꯁꯥꯟꯅꯔꯨꯕꯗꯣ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯤꯁꯤꯡꯅ ꯈꯔ ꯈꯪꯕ ꯃꯥꯜꯂꯤ꯫ ꯏꯕꯥꯅꯤꯕꯨ ꯑꯃꯨꯛꯇ ꯂꯥꯛꯄꯤꯗꯕ ꯌꯥꯗꯦ, ꯑꯉꯥꯡ ꯈꯔ ꯕꯣꯜ ꯁꯥꯟꯅꯕꯒꯤ ꯑꯃꯨꯛꯀ ꯇꯝꯕꯤꯕꯒꯤ ꯍꯥꯏꯕꯅꯤ꯫ ꯀꯨꯏꯔꯣꯏꯗ ꯏꯃꯥ, ꯅꯨꯃꯤꯠ 2ꯗꯅꯤ꯫ ꯃꯃꯥꯗꯤ ꯃꯆꯥꯅꯨꯄꯥꯁꯦ ꯆꯠꯍꯟꯅꯤꯡꯗꯦ꯫ ꯆꯠꯍꯟꯅꯤꯡꯗꯕꯒꯤ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯥꯗ ꯑꯁꯣꯛꯄ ꯅꯪꯒꯅꯤ ꯅꯠꯇ꯭ꯔꯒ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯕꯒꯤ ꯅꯠꯇꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯃꯍꯩ ꯈꯔ ꯌꯥꯎꯔꯛꯄꯁꯦ ꯃꯃꯥꯅꯁꯨ ꯆꯤꯡꯅꯩ, ꯃꯥꯅꯁꯨ ꯈꯪꯉꯤ꯫ ꯃꯁꯤꯗ ꯃꯃꯥꯗ ꯇꯠꯇꯅ ꯈꯦꯜꯂꯛꯂꯤꯕ, ꯃꯃꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯃꯥꯁꯤꯅ ꯆꯠꯍꯟꯕ ꯄꯥꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯁꯤꯅ ꯄꯥꯝꯖꯕ ꯂꯝꯕꯤ ꯑꯁꯤ ꯊꯤꯡꯗ꯭ꯔꯦ꯫ ꯐꯖꯅ ꯆꯠꯂꯨ, ꯃꯩꯅꯣꯅ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯐꯖꯅ ꯆꯠꯂꯨ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯃꯩꯅꯣꯁꯨ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯃꯥꯈꯣꯏ ꯃꯄꯥꯈꯣꯏꯗ ꯍꯥꯏꯅꯔꯦ, ꯃꯈꯣꯏꯒꯤꯁꯨ ꯑꯌꯥꯕ ꯄꯤꯔꯔꯦ꯫ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯍꯌꯦꯡ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯕꯗ ꯃꯩꯅꯣꯗꯤ ꯀꯨꯡꯀꯨꯡꯅ ꯀꯔꯤ ꯄꯣꯠꯆꯩ ꯍꯥꯞꯂꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯁꯪꯂꯤ, ꯑꯗꯨꯝ ꯌꯦꯡꯂꯤ꯫ ꯀꯨꯡꯀꯨꯡꯁꯨ ꯃꯩꯅꯣ ꯂꯩꯕꯁꯤꯗ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯕ ꯍꯥꯞꯆꯤꯟꯕꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯈꯪꯗꯦ, ꯒ꯭ꯌꯥꯟ ꯃꯝꯂꯦ꯫ ꯃꯩꯅꯣꯅ ꯌꯦꯡꯂꯤꯕꯗꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯂꯥꯏꯔꯤꯛ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫
ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯣ ꯀꯨꯡꯀꯨꯡꯅ ꯈꯪꯉꯤ. ꯃꯤꯠꯌꯦꯡꯗꯨ ꯈꯪꯕꯗꯒꯤ ꯀꯨꯡꯀꯨꯡꯅ ꯏꯁ ꯄꯨꯅꯤꯕ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯨ ꯈꯪꯉꯤ. ꯂꯥꯏꯔꯤꯛ ꯌꯥꯎꯕ ꯌꯦꯡꯕꯤꯔꯝꯒꯅꯤꯅꯦ. ꯑꯩ ꯄꯨꯔꯛꯀꯅꯦꯕ. ꯅꯪꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯨ ꯆꯠꯂꯣ. ꯃꯩꯅꯣꯁꯨ ꯀꯨꯡꯀꯨꯡꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯆꯠꯈꯤ. ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯁꯤꯜꯂꯨꯔꯦ. ꯑꯁꯨꯝꯅ ꯀꯨꯡꯀꯨꯡꯅ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯋꯥ ꯄꯜꯂꯨꯕꯗꯨꯅ ꯂꯥꯏꯔꯤꯛꯀꯤ ꯃꯍꯩꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ. ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯍꯧꯈ꯭ꯔꯦ. ꯍꯥꯟꯅ ꯇꯝꯅꯔꯝꯕ ꯃꯥꯏꯕ ꯃꯅꯥꯎ ꯅꯨꯄꯥ ꯐꯥꯏꯕꯣꯛ ꯑꯃꯗꯤ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯅꯥꯏ ꯑꯗꯣ ꯃꯇꯝ ꯈꯔ ꯀꯨꯡꯀꯨꯡꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯇꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤꯗ ꯑꯀꯤ ꯑꯈꯪꯁꯨ ꯈꯔ ꯂꯦꯞꯈꯤꯕꯅꯤ. ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯅꯨꯃꯤꯠꯇꯅꯤ. ꯃꯈꯣꯏꯒꯤ ꯕꯣꯜ ꯇꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯑꯃꯅꯤ ꯂꯥꯛꯄꯗꯣ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯑꯃꯗ ꯂꯥꯛꯂꯔꯦ. ꯑꯁꯨꯝꯅ ꯃꯩꯅꯣ ꯑꯃꯗꯤ ꯀꯨꯡꯀꯨꯡ ꯒꯥꯔꯤꯗꯨꯗ ꯇꯣꯡꯂꯒ ꯆꯠꯈꯤ. ꯈꯨꯜ ꯑꯅꯤꯃꯨꯛ ꯂꯥꯜꯂꯒ ꯂꯩꯔꯔꯦ. ꯃꯈꯣꯏꯒꯤ ꯕꯣꯜ ꯇꯝꯕꯤꯒꯗꯕ ꯁꯥꯇ꯭ꯔꯁꯤꯡ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨ ꯊꯨꯡꯂꯔꯦ. ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯀꯨꯡꯀꯨꯡ ꯑꯃꯗꯤ ꯃꯩꯅꯣꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ. ꯑꯣꯖꯥꯁꯤꯡꯅꯁꯨ ꯃꯁꯛ ꯇꯥꯛꯈꯤ. ꯍꯟꯗꯛ ꯕꯣꯜ ꯁꯥꯟꯅꯕꯗ ꯀꯟꯅ ꯍꯩꯔꯤꯕ ꯃꯃꯤꯡ ꯆꯠꯂꯤꯕ ꯅꯨꯄꯥꯗꯨꯅꯤ. ꯇꯨ ꯀꯨꯡꯀꯨꯡ ꯍꯥꯏꯗꯣ ꯑꯁꯤꯅꯤ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯈꯨꯔꯨꯝꯖꯩ. ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯊꯝꯂꯔꯦ. ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯕ ꯇꯨꯡꯗ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯈꯣꯏ ꯈꯔ ꯉꯟꯅ ꯕꯣꯜ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯀꯨꯡꯀꯨꯡꯅ ꯇꯥꯛꯄꯤꯕ ꯍꯧꯔꯛꯏ. ꯀꯨꯡꯀꯨꯡꯒꯤ ꯃꯥꯒꯤꯗꯤ ꯐꯨꯔꯤꯠꯇꯨ ꯌꯥꯎꯕꯒꯤ ꯃꯍꯩ ꯑꯗꯨꯅ ꯃꯥꯅ ꯕꯣꯜ ꯆꯦꯜꯂꯤꯕ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯎꯕꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯉꯛꯏ. ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯉꯤ. ꯃꯩꯅꯣꯕꯨꯁꯨ ꯃꯈꯣꯏ ꯂꯥꯛꯂꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯕꯣꯜꯒꯤ ꯍꯩꯁꯤꯡꯕ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯇꯥꯛꯄꯤꯌꯨ ꯍꯥꯏ. ꯃꯁꯤꯗ ꯃꯩꯅꯣꯅ ꯑꯩꯗꯤ ꯉꯁꯤꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯍꯌꯦꯡꯗꯣ ꯑꯩ ꯇꯥꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ. ꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯀꯨꯡꯀꯨꯡꯒꯤ ꯃꯍꯩꯗꯨ ꯃꯉꯣꯟꯗ ꯈꯔ ꯌꯥꯎꯔꯒ ꯃꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯃꯍꯩꯁꯦ ꯌꯥꯎꯃꯤꯟꯅꯗꯨꯅ ꯇꯥꯛꯄꯗꯨ ꯄꯥꯝꯕꯅꯤ. ꯀꯨꯡꯀꯨꯡꯗ ꯃꯥꯅ ꯌꯥꯝꯅ ꯊꯣꯏꯅ ꯏꯪꯒꯤꯠ ꯇꯧꯏ. ꯃꯍꯩꯗꯨ ꯇꯥꯛꯄꯤꯌꯨ ꯇꯠꯇꯅ ꯍꯥꯏ. ꯑꯗꯨꯕꯨ ꯀꯨꯡꯀꯨꯡꯅ ꯅꯨꯃꯤꯗꯥꯡꯗ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯊꯝꯍꯥꯏꯔꯤ. ꯑꯁꯨꯝꯅ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯕꯣꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃꯁꯨ ꯇꯥꯛꯂꯦ. ꯉꯁꯤꯒꯤ ꯅꯨꯡꯊꯤꯟꯒꯤꯗꯤ ꯕꯣꯜ ꯇꯝꯕꯤꯕ ꯂꯣꯏꯔꯕ ꯇꯥꯟꯖꯥꯁꯤꯗ ꯃꯈꯣꯏꯁꯦ ꯑꯃꯨꯛ ꯄꯣꯊꯥꯅꯔꯦ. ꯁꯤꯜꯂꯤ ꯂꯥꯡꯂꯤꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗ꯭ꯔꯥ? ꯑꯁꯣꯝꯗ ꯑꯩꯈꯣꯏꯅꯁꯨ ꯌꯨꯝ ꯑꯃ ꯁꯤꯟꯖꯔꯤ, ꯑꯗꯨꯗꯨꯅ ꯂꯩꯒꯗ꯭ꯔꯥ ꯍꯪꯉꯤ. ꯃꯁꯤꯗ ꯀꯨꯡꯀꯨꯡꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯈꯨꯝꯕꯗꯒꯤ ꯃꯈꯣꯏꯁꯦ ꯀ꯭ꯂꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕ ꯁꯦꯝ ꯁꯥꯔꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯆꯥꯛꯁꯨ ꯃꯈꯣꯏꯅ ꯐꯖꯅ ꯁꯤꯜ ꯂꯥꯡꯂꯦ. ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯃꯈꯣꯏꯒ ꯐꯖꯅ ꯆꯥꯛ ꯆꯥ ꯇꯣꯠꯂꯕ ꯇꯨꯡꯗ ꯃꯥꯒꯤ ꯄꯣꯊꯥꯅꯕ ꯃꯇꯝꯅꯤ. ꯃꯩꯅꯣꯗꯤ ꯆꯥꯛ ꯆꯥꯕꯁꯨ ꯀꯌꯥ ꯆꯪꯗꯦ. ꯄꯣꯊꯥꯕ ꯃꯇꯝꯗꯁꯨ ꯋꯥꯈꯜ ꯑꯃꯅꯤ ꯈꯜꯂꯤꯕ. ꯀꯔꯤ ꯋꯥꯈꯜ? ꯀꯨꯡꯀꯨꯡꯅ ꯇꯨꯝꯈꯤꯕ ꯃꯇꯝ ꯑꯁꯤꯅꯤ ꯃꯥꯅ ꯉꯥꯏꯔꯤꯕ. ꯃꯥꯒꯤ ꯕꯦꯒ ꯃꯅꯨꯡꯗ ꯈꯥꯎ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯌꯥꯎꯔꯝꯒꯅꯤ. ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯥꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅꯤ ꯃꯥꯅ ꯈꯜꯂꯤꯕ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯇꯨꯝꯊꯈꯤꯕ ꯃꯇꯝꯅꯤ. ꯀꯨꯡꯀꯨꯡꯁꯨ ꯇꯨꯝꯊꯈ꯭ꯔꯦ. ꯃꯩꯅꯣ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯗꯦ. ꯑꯃꯨꯛ ꯇꯞꯅ ꯍꯧꯒꯠꯂꯛꯀꯅꯤ. ꯑꯗꯨꯒ ꯃꯥꯒꯤ ꯈꯥꯎ ꯑꯁꯤ ꯍꯥꯡꯗꯣꯛꯂꯒ ꯂꯥꯏꯔꯤꯛ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯏ. ꯑꯃꯨꯛ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯃꯅ ꯑꯃꯨꯛ ꯂꯦꯡ ꯃꯩꯁꯨ ꯊꯥꯜꯂꯒ ꯂꯩꯕꯅꯤꯅ ꯃꯩꯅꯣꯁꯦ ꯇꯟꯖꯥ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ. ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗꯗꯤ ꯇꯟꯖꯥ ꯑꯃ ꯐꯪꯂꯔꯦ. ꯃꯥꯗꯤ ꯁꯨꯛꯇꯨꯝ ꯇꯨꯝꯕ ꯅꯠꯇꯦ. ꯑꯇꯩꯗꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ. ꯀꯨꯡꯀꯨꯡ ꯃꯁꯥꯃꯛ ꯐꯥꯎꯕ ꯏꯁꯤꯕ ꯃꯈꯩ ꯇꯨꯝꯂꯒ ꯂꯩꯈꯤ. ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯩꯅꯣꯅ ꯀꯨꯡꯀꯨꯡꯒꯤ ꯈꯥꯎ ꯑꯁꯤ ꯇꯞꯅ ꯍꯥꯡꯗꯣꯛꯏ. ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ. ꯀꯨꯡꯀꯨꯡꯁꯨ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯅꯤ. ꯉꯁꯥꯏ ꯃꯩꯅꯣꯅ ꯄꯥꯛꯊꯔꯒ ꯂꯨꯝꯂꯒ ꯌꯦꯡꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯃꯥꯅ ꯊꯥꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯩꯔꯝꯕ ꯂꯥꯏꯔꯤꯛ ꯈꯔ ꯑꯃꯟꯕ ꯈꯔ ꯂꯩꯔꯤ. ꯆꯦꯛꯈꯨꯝ ꯐꯥꯎꯕ ꯁꯦꯒꯥꯏꯔꯒ ꯂꯧꯊꯣꯛꯇꯨꯅ ꯂꯥꯏꯒꯤ ꯂꯥꯏꯔꯤꯛ ꯃꯥꯟꯅꯕ ꯍꯥꯠꯇꯨꯅ ꯃꯥꯅ ꯂꯥꯏꯔꯤꯛ 4-5ꯁꯦ ꯍꯥꯞꯆꯤꯜꯂꯒ ꯊꯝꯈꯤꯕꯅꯤ. ꯃꯗꯨꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯃꯩꯅꯣꯅ ꯎꯔꯨꯕꯅꯤ. ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯎꯕꯗꯒꯤ ꯃꯩꯅꯣ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯉꯤ. ꯃꯁꯤꯗꯒꯤ ꯑꯍꯤꯡ ꯑꯊꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯥꯅ ꯂꯣꯟꯅ ꯂꯧꯊꯣꯛꯂꯝꯃꯤ. ꯑꯗꯨꯒ ꯂꯥꯏꯔꯤꯛꯇꯨ ꯄꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ. ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩꯕ. ꯃꯩꯁꯨ ꯊꯥꯟꯕꯅꯤꯅ ꯑꯃꯅ ꯑꯃꯨꯛ ꯂꯦꯡ. ꯃꯁꯤꯗꯒꯤ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕꯗꯨ ꯁꯨꯇꯟꯕꯒꯤ ꯀꯥꯏꯔꯒꯅꯤ. ꯀꯨꯡꯀꯨꯡꯅ ꯎꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯂꯥꯟꯅ ꯈꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯂꯥꯏꯔꯤꯛꯇꯨ ꯄꯥꯗꯨꯅ ꯂꯣꯟꯅ ꯊꯣꯔꯛꯏ. ꯃꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠ ꯃꯆꯥ ꯑꯃ ꯄꯥꯏꯔꯤ. ꯊꯣꯡ ꯑꯗꯣ ꯏꯪꯅ ꯇꯞꯅ ꯍꯥꯡꯗꯣꯛꯏ.
ꯃꯐꯝ ꯑꯁꯤ ꯍꯥꯟꯅ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯒꯤ ꯀꯔꯤ ꯀꯔꯤ ꯑꯣꯏꯔꯤꯕ ꯀꯝꯗꯧꯔꯤꯕ ꯃꯩꯅꯣꯅ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯅꯤꯡꯕ ꯃꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯁꯤ ꯃꯥꯅ ꯈꯪꯅꯤꯡꯕꯗꯒꯤ ꯑꯁꯨꯝꯅ ꯊꯣꯔꯛꯄꯅꯤ ꯀꯨꯡꯀꯨꯡꯁꯨ ꯃꯤꯀꯨꯞ ꯑꯁꯤ ꯃꯤꯠꯁꯤꯡꯗꯕ ꯃꯇꯝꯅꯤ ꯃꯩꯅꯣ ꯑꯗꯨꯝ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯁꯤꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯂꯒ ꯃꯍꯥꯛꯅ ꯂꯝꯄꯥꯛ ꯃꯇꯥꯏ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯀꯔꯤ ꯀꯔꯤ ꯃꯔꯣꯟ ꯌꯥꯎꯕꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯡꯗꯣꯔꯛꯏ ꯄꯥꯅꯕ ꯇꯧꯏ ꯀꯨꯀꯨꯡꯈꯣꯏꯒꯤꯁꯨ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤꯗ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯍꯥꯞꯈꯤꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯂꯥꯏ ꯀꯧꯊꯣꯛꯄ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯃꯍꯩꯗꯤ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯂꯣꯟꯗꯥ ꯄꯨꯗꯥꯕꯨꯗꯤ ꯑꯔꯤꯕꯒꯤ ꯋꯥꯔꯣꯜ ꯌꯥꯝꯅ ꯌꯥꯎꯏ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛ ꯑꯃꯅꯤꯗꯣ ꯃꯥꯅ ꯍꯥꯡꯗꯣꯔꯒ ꯌꯦꯡꯂꯤ ꯐꯅꯌꯥꯝꯅ ꯄꯥꯔꯦ ꯐꯅꯌꯥꯝꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯋꯥꯔꯣꯜꯁꯤꯡ ꯃꯁꯤꯗ ꯀꯥ ꯍꯦꯟꯕ ꯊꯣꯏꯗꯣꯛꯄꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯥꯅ ꯁꯨꯝ ꯊꯤꯕ ꯑꯁꯨꯝ ꯄꯥꯕꯗ ꯂꯥꯏꯔꯤꯛ ꯑꯅꯤꯁꯦ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯁ ꯑꯃꯠꯇ ꯌꯥꯎꯗꯦꯅꯦ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯂꯥꯏꯔꯤꯛꯇꯣ ꯑꯃꯨꯛ ꯄꯥꯅꯕ ꯇꯧꯏ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯃꯅꯨꯡꯂꯣꯝꯗꯒꯤ ꯃꯤ ꯑꯃ ꯃꯄꯥꯟ ꯊꯣꯔꯛꯄ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯃꯩꯅꯣꯅ ꯇꯥꯔꯝꯃꯤ ꯃꯈꯣꯟꯗꯨ ꯇꯥꯕꯗꯒꯤ ꯃꯩꯅꯣ ꯃꯥꯒꯤ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯃꯨꯊꯠꯂꯤ ꯑꯗꯨꯒ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯂꯝꯄꯥꯛ ꯃꯇꯥꯏꯗ ꯐꯝꯕꯁꯦ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯃꯥꯅ ꯂꯣꯟ ꯍꯧꯒꯠꯂꯤ ꯇꯥꯟꯖꯥꯁꯤ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯀꯥꯞꯇꯦ ꯑꯗꯨꯒ ꯈꯔ ꯑꯃꯨꯛ ꯁꯥꯡꯅ ꯃꯩꯅꯣꯁꯤ ꯆꯠꯂꯝꯃꯤ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ ꯍꯥꯏꯕ ꯃꯥꯁꯤ ꯀꯥꯎꯔꯦ ꯃꯁꯥꯗ ꯑꯀꯤꯕꯁꯤ ꯀꯔꯤꯃꯠꯇ ꯐꯥꯎꯗꯕꯅꯤ ꯑꯁꯨꯝꯅ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯃꯍꯥꯛꯁꯦ ꯃꯁꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯐꯝꯂꯒ ꯑꯃꯨꯛꯀꯁꯨ ꯂꯥꯏꯔꯤꯛ ꯑꯍꯨꯝ ꯁꯨꯕꯗꯣ ꯃꯥꯅ ꯄꯥꯔꯤ ꯍꯟꯗꯛꯃꯛꯇꯤ ꯂꯥꯏꯔꯤꯛ ꯑꯍꯨꯝ ꯁꯨꯕꯁꯦ ꯃꯥꯅ ꯄꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯇꯨꯡꯃꯛꯇꯗ ꯃꯤ ꯂꯥꯛꯄꯒꯤ ꯁꯥꯅꯤꯟꯁꯣꯝꯁꯦ ꯑꯗꯨꯝ ꯐꯪꯕ ꯍꯧꯔꯛꯑꯦ ꯈꯣꯡꯊꯥꯡ ꯃꯈꯣꯟ ꯇꯞꯅ ꯇꯞꯅ ꯊꯥꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯃꯥꯅ ꯇꯥꯔꯝꯃꯤ ꯃꯈꯣꯟꯗꯨ ꯇꯥꯕꯗꯒꯤ ꯃꯩꯅꯣꯁꯦ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯌꯦꯡꯉꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯁꯨ ꯎꯗꯦ ꯇꯣꯔꯆ ꯂꯥꯏꯠꯁꯤꯅ ꯀꯥꯞꯄꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯀꯔꯤ ꯃꯈꯣꯟꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯍꯧꯔꯛꯏ ꯃꯥꯒꯤ ꯇꯣꯔꯆ ꯂꯥꯏꯠꯁꯤꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯀꯥꯞꯄ ꯍꯧꯔꯛꯂꯦ ꯃꯃꯥꯡꯗ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯔꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛ ꯋꯥ ꯄꯔꯦꯡ ꯁꯥꯅ ꯍꯧꯕ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯥꯅ ꯎꯔꯝꯃꯤ ꯃꯁꯤꯒꯤ ꯃꯌꯥꯗꯁꯨ ꯑꯃꯨꯛ ꯀꯥꯞꯂꯤ ꯌꯦꯡꯉꯤ ꯇꯨꯡꯂꯣꯝꯗ ꯂꯥꯛꯈꯤꯕ ꯈꯣꯡꯊꯥꯡ ꯃꯈꯣꯟ ꯃꯥꯟꯕ ꯁꯧ ꯃꯗꯨꯅ ꯃꯥꯕꯨ ꯈꯔ ꯆꯤꯡꯅꯍꯟꯕꯅꯤ ꯃꯁꯤꯗꯒꯤ ꯋꯥꯈꯟꯅ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯑꯃꯨꯛꯁꯨ ꯂꯥꯏꯔꯤꯛꯁꯦ ꯄꯥꯊꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯑꯃꯨꯛ ꯋꯥ ꯃꯔꯨꯝ ꯑꯁꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯀꯦꯀꯥ ꯃꯈꯣꯟꯁꯦ ꯇꯥꯔꯛꯏ ꯅꯣꯛꯄꯒꯤ ꯃꯈꯣꯟꯁꯨ ꯃꯥꯟꯕ ꯁꯥꯋꯣꯏ ꯃꯤꯑꯣꯏ ꯀꯔꯤ ꯈꯣꯟꯖꯦꯜꯅꯣ ꯈꯪꯗꯕ ꯑꯃꯁꯨ ꯃꯥꯅ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯑꯃꯨꯛꯀꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯆꯞ ꯂꯦꯞꯇꯨꯅ ꯀꯩꯅꯣꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯁꯨꯝ ꯈꯜꯂꯤ ꯍꯟꯗꯛꯃꯨꯛꯇꯤ ꯆꯤꯡꯅꯕꯁꯦ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯏ ꯃꯥꯅ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯀꯥꯞꯁꯤꯟꯈꯤꯕꯒ ꯀꯥꯞꯄ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯏꯔꯤꯛꯇꯨꯗ ꯃꯥꯅ ꯀꯥꯞꯁꯤꯟꯒꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯃꯈꯣꯟꯁꯦ ꯑꯗꯨꯝ ꯇꯥꯔꯛꯏ ꯆꯠꯈꯤꯕ ꯂꯥꯛꯈꯤꯕ ꯅꯣꯛꯈꯤꯕ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨꯝ ꯇꯥꯕ ꯍꯧꯔꯛꯏ ꯀꯗꯣꯝꯗꯒꯤ ꯀꯔꯝꯅ ꯀꯃꯥꯏꯅ ꯂꯥꯛꯏꯕꯅꯣ ꯍꯥꯏꯕ ꯃꯥ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ ꯃꯩꯅꯣꯁꯦ ꯃꯥꯅ ꯊꯣꯔꯛꯂꯤꯕ ꯑꯁꯤꯁꯨ ꯀ꯭ꯂꯕ ꯑꯗꯨꯗꯒꯤ ꯐꯅꯌꯥꯝꯅ ꯂꯥꯞꯈ꯭ꯔꯕꯅꯤ ꯐꯅꯌꯥꯝꯅ ꯁꯥꯡꯈ꯭ꯔꯕꯅꯤ ꯆꯤꯡꯅꯕꯁꯤꯅ ꯃꯊꯪ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯥꯒꯤ ꯍꯦꯛ ꯃꯥꯡꯃꯛꯇꯗ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤꯅ ꯈꯤꯇꯪ ꯂꯥꯞꯅꯔꯤ ꯃꯁꯤꯗꯅꯤ ꯁꯛꯇꯝꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯍꯥꯏꯕꯁꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯉꯧꯔꯣꯛ ꯉꯧꯕ ꯁꯛꯇꯝ ꯑꯃꯈꯛꯇꯤ ꯆꯠꯂꯤꯕꯁꯦ ꯃꯥꯅ ꯎꯔꯛꯏ ꯀꯩꯅꯣ ꯑꯁꯤꯕꯨ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯈꯜꯂꯤ ꯃꯥꯒꯤ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠꯁꯤꯅ ꯃꯉꯥꯟ ꯀꯥꯞꯁꯤꯟꯗ꯭ꯔ ꯐꯥꯎꯕꯗ ꯉꯧꯔꯣꯛ ꯉꯧꯕ ꯐꯤꯗꯧꯅ ꯆꯠꯂꯤꯕꯁꯦ ꯑꯗꯨꯝ ꯎꯔꯝꯃꯤ ꯄꯪꯂꯥꯞ ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯃꯩꯅꯣ ꯃꯥꯒꯤ ꯂꯋꯥꯏ ꯂꯨꯇꯣꯟꯒꯤ ꯁꯝ ꯐꯥꯎꯕ ꯆꯞ ꯌꯨꯡꯈ꯭ꯔꯕꯅꯤ ꯂꯥꯏ ꯅꯠꯇ꯭ꯔꯅꯦ ꯂꯥꯏ ꯊꯣꯛꯄ ꯀꯥꯏꯗꯕꯁꯤꯔꯅꯦ ꯆꯤꯡꯅꯕ ꯑꯀꯤꯕ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯏ ꯃꯐꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯥꯅ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯊꯣꯔꯛꯂꯤꯕꯁꯤꯅꯒ ꯐꯅꯌꯥꯝꯅ ꯂꯥꯞꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯄ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯁꯥ ꯑꯁꯤ ꯅꯤꯛꯂꯒ ꯐꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯨꯕꯨ ꯃꯥꯅ ꯀꯤꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯃꯥꯒꯤ ꯃꯅꯤꯡ ꯃꯄꯥ ꯑꯗꯨꯋꯥꯏꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯆꯦꯟꯈꯤꯕꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯟ ꯗꯨꯡ ꯗꯨꯡ ꯂꯥꯎꯕ ꯃꯈꯣꯜ ꯑꯁꯤ ꯃꯥꯅ ꯇꯥꯔꯛꯏ
ꯃꯁꯤꯗꯒꯤ ꯑꯃꯨꯛꯁꯨ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯌꯦꯡꯉꯤ ꯀꯔꯤꯃꯠꯇ ꯂꯩꯕ ꯎꯔꯝꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯐꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯉꯧꯕ ꯑꯃꯈꯛ ꯆꯠꯂꯤꯕꯁꯦ ꯑꯗꯣꯝꯅꯕꯨ ꯌꯦꯡꯂꯨꯏ ꯃꯁꯤꯗꯁꯨ ꯁꯛꯇꯝ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯃꯩꯅꯣ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯂꯥꯏꯔꯤꯛꯇꯨꯁꯨ ꯃꯥꯅ ꯄꯥꯕꯗ ꯑꯗꯨꯒꯨꯝꯕꯒꯤ ꯃꯔꯝꯗꯨꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯀꯔꯤꯅꯣ ꯂꯥꯏꯔꯤꯛꯇ ꯁꯤꯒꯨꯝꯕ ꯋꯥꯔꯣꯜꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯀꯗꯣꯝꯗꯒꯤꯅꯣ ꯇꯧꯔꯛꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯀꯤꯕ ꯆꯤꯡꯅꯕ ꯌꯥꯝꯅ ꯍꯦꯟꯕꯗꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯇꯨꯝꯐꯝ ꯑꯗꯣꯝ ꯇꯝꯅ ꯌꯥꯝꯅ ꯊꯨꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯒꯝ ꯊꯥꯡꯂꯒ ꯂꯥꯛꯄ ꯍꯧꯏ ꯂꯥꯛꯂꯤꯕꯁꯤꯁꯨ ꯈꯔ ꯐꯤꯡꯅ ꯂꯥꯛꯄꯅꯤ ꯃꯁꯤꯗ ꯃꯥꯒꯤ ꯇꯨꯡꯗ ꯏꯜꯂꯛꯄ ꯇꯨꯡꯗ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯄꯒꯤ ꯃꯈꯣꯜꯁꯤꯡ ꯈꯣꯡꯊꯥꯡ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯃꯥꯅ ꯇꯥꯏ ꯑꯗꯨꯕꯨ ꯍꯟꯅ ꯀꯔꯤꯃꯠꯇ ꯌꯦꯡꯗꯦ ꯍꯟꯗꯛꯃꯛꯇꯤ ꯇꯞꯅ ꯆꯠꯂꯝꯕꯗꯒꯤ ꯈꯔ ꯐꯥꯎꯕ ꯆꯦꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯈꯔ ꯐꯤꯡꯅ ꯆꯦꯜꯂꯤ ꯇꯣꯔꯆ ꯂꯥꯏꯠꯁꯦ ꯄꯤꯠ ꯀꯥꯞꯂꯒ ꯆꯦꯟꯁꯤꯟꯕꯅꯤ ꯑꯁꯨꯝꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯍꯣꯜ ꯑꯁꯤ ꯌꯧꯔꯨꯔꯦ ꯊꯣꯡ ꯑꯗꯨꯕꯨ ꯃꯥꯅ ꯇꯞꯅ ꯍꯥꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯄꯥꯏ ꯑꯗꯨꯕꯨ ꯉꯁꯥꯏ ꯇꯨꯡ ꯀꯣꯟꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯤꯑꯣꯏ ꯑꯗꯨꯅ ꯊꯣꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯅꯨꯡꯗꯒꯤ ꯂꯣꯟꯈ꯭ꯔ ꯃꯥꯜꯂꯦ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯍꯟꯖꯤꯟ ꯌꯥꯝꯅ ꯇꯞꯅ ꯃꯨꯛꯏ ꯀꯟꯅ ꯃꯨꯛꯂꯕꯗꯤ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯅ ꯈꯪꯈ꯭ꯔꯒ ꯑꯃꯨꯛ ꯀꯔꯤꯅꯣ ꯍꯪꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀꯤꯕꯗꯨꯅ ꯆꯤꯡꯅꯕꯗꯨꯅ ꯃꯥꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯁꯣꯝ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯤꯕ ꯑꯀꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯅ ꯃꯥꯁꯦ ꯂꯩꯐꯝ ꯈꯪꯗꯕꯅꯤ ꯍꯟꯖꯤꯟ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯌꯥꯗꯕꯗꯒꯤ ꯀꯔꯤ ꯄꯥꯝꯕꯩ ꯂꯩ ꯀꯧꯕ ꯇꯥꯕꯅꯤ ꯀꯤꯕꯅꯁꯨ ꯀꯩꯅꯣꯝꯃ ꯇꯧꯕꯗꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯃ ꯇꯥꯅꯕ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯥꯝꯅ ꯇꯞꯅ ꯀꯧꯅꯕ ꯍꯣꯠꯅꯩ ꯃꯇꯝ ꯑꯁꯤꯗ ꯂꯣꯟꯁꯤꯜꯂꯝꯕ ꯉꯥꯁꯤꯜꯂꯝꯕ ꯊꯣꯡ ꯑꯁꯤ ꯇꯞꯅ ꯍꯥꯡꯗꯣꯔꯛꯄꯗꯧꯅ ꯇꯧꯏ ꯃꯥꯅ ꯍꯥꯏꯐꯦꯠ ꯉꯥꯔꯨꯕ ꯍꯥꯏꯐꯦꯠ ꯊꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯊꯣꯡ ꯑꯁꯤ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ ꯃꯁꯤꯗꯒꯤ ꯃꯩꯅꯣꯁꯤ ꯍꯥꯡꯗꯣꯛꯏꯅꯦ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯃꯅꯨꯡꯗ ꯌꯥꯝꯅ ꯐꯤꯡꯅ ꯆꯪꯏ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯅ ꯇꯨꯝꯅꯔꯝꯃꯤ ꯀꯅꯥꯁꯨ ꯍꯧꯒꯠꯂꯝꯕ ꯎꯗꯦ ꯊꯣꯡꯁꯤꯗ ꯀꯅꯥꯅ ꯍꯥꯡꯂꯤꯕ ꯀꯅꯥꯅ ꯍꯥꯡꯗꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯆꯤꯡꯅꯕ ꯐꯥꯎꯏ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯈꯪꯗꯕꯁꯦ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯗꯥꯎ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯁꯦ ꯇꯨꯝꯊꯅꯕ ꯁꯦꯝ ꯁꯥꯏ ꯂꯥꯏꯔꯤꯛ ꯑꯁꯤ ꯌꯥꯝꯅ ꯂꯣꯟꯅ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯇꯨꯝꯊꯔꯛꯏ ꯑꯗꯨꯕꯨ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯉꯁꯥꯏ ꯃꯥꯅ ꯂꯥꯏꯔꯤꯛꯇꯨ ꯄꯥꯔꯤꯉꯩ ꯃꯥꯒꯤ ꯇꯨꯡꯗ ꯂꯥꯛꯈꯤꯕ ꯁꯥꯍꯨꯝꯁꯤꯡ ꯋꯥꯔꯛ ꯃꯌꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯐꯤ ꯑꯉꯧꯕ ꯁꯦꯠꯂꯤꯕ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯀꯩꯅꯣ ꯈꯪꯗꯕ ꯑꯃꯈꯛ ꯇꯞꯅ ꯆꯠꯈꯤꯕꯗꯣ ꯃꯗꯨꯒꯤ ꯋꯥꯈꯜꯁꯤꯡ ꯑꯁꯤꯅ ꯃꯥꯁꯦ ꯇꯨꯝꯊꯕ ꯄꯣꯊꯥꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯣꯡꯅ ꯇꯨꯝꯂꯕ ꯁꯨꯃꯤꯠ ꯑꯁꯤ ꯄꯥꯡꯊꯣꯛꯂꯒ ꯑꯗꯨꯝ ꯀꯣꯌꯦꯡ ꯌꯦꯡꯏ ꯑꯁꯨꯝꯅ ꯃꯥꯅ ꯑꯗꯨꯝ ꯀꯣꯏꯔꯒ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯍꯣꯜ ꯑꯁꯤ ꯈꯔꯁꯨ ꯆꯥꯎꯏ ꯑꯁꯣꯝ ꯃꯇꯥꯏ ꯀꯥꯆꯤꯟꯂꯣꯝꯗ ꯃꯥꯅ ꯁꯛꯇꯝ ꯑꯃꯈꯛ ꯎꯔꯛꯏ ꯀꯔꯤ ꯁꯛꯇꯝ ꯑꯀꯤꯕ ꯐꯪꯅꯕ ꯁꯛꯇꯝꯅꯤ ꯃꯁꯤꯅ ꯃꯁꯥꯁꯤ ꯏꯋꯥꯡ ꯏꯁꯥꯡ ꯁꯥꯡꯂꯕ ꯃꯥꯒꯤ ꯈꯨꯠ ꯑꯁꯤꯅ ꯇꯨꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯁꯤꯡ ꯊꯤꯔꯝꯃꯤ ꯃꯁꯤꯡ ꯊꯤꯗꯨꯅ ꯈꯨꯠ ꯊꯤꯜꯂ ꯂꯩꯔꯤꯕꯁꯤ ꯃꯥꯅ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯃꯁꯥꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯀꯩꯅꯣ ꯁꯤꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯏ ꯁꯛꯇꯝ ꯑꯗꯣ ꯇꯁꯦꯡꯅꯃꯛ ꯂꯥꯞꯆꯔꯕꯁꯨ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯁꯛꯇꯝꯅꯤ ꯃꯁꯤꯗꯒꯤ ꯄꯥꯈꯠꯄ ꯌꯥꯝꯅ ꯍꯦꯟꯕꯗꯨꯅ ꯃꯥꯅ ꯃꯃꯤꯠ ꯑꯁꯤ ꯅꯣꯏꯔꯒ ꯑꯃꯨꯛꯀꯁꯨ ꯌꯦꯡꯏ ꯃꯇꯝ ꯑꯁꯤꯗꯁꯨ ꯐꯛꯂꯥꯡ ꯀꯥꯆꯤꯟꯂꯣꯝꯗ ꯃꯁꯤꯡ ꯊꯤꯔꯝꯕ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛ ꯃꯥꯡꯈꯤ ꯃꯩꯅꯣ ꯃꯇꯧ ꯑꯁꯤ ꯍꯦꯟꯅ ꯆꯤꯡꯅꯔꯛꯏ ꯀꯩꯅꯣꯅꯦ ꯃꯃꯥꯡꯒꯤ ꯕꯣꯜ ꯁꯥꯟꯅꯕ ꯆꯠꯄ ꯃꯇꯝꯗ ꯇꯝꯅꯕ ꯑꯗꯨꯃꯥꯏꯅ ꯑꯁꯤꯁꯨ ꯇꯧꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯈꯜꯂꯛꯏ ꯑꯁꯨꯝꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯀꯤꯕ ꯐꯥꯎꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯥꯒꯤ ꯍꯦꯛ ꯇꯨꯝꯂꯤꯕ ꯀꯥ ꯑꯁꯤꯒꯤ ꯃꯄꯥꯟ ꯊꯣꯡꯅꯥꯎ ꯑꯃ ꯂꯩꯔꯤ ꯑꯁꯤꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤꯗꯅꯤ ꯇꯞꯅ ꯒꯣꯔ ꯈꯣꯠꯂꯛꯏ ꯃꯈꯣꯜ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯇꯥꯗꯦ ꯃꯤꯠ ꯁꯤꯡꯂꯤꯕ ꯃꯥ ꯃꯇꯣꯝꯇꯅ ꯇꯥꯕꯅꯤ ꯃꯩꯅꯣ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯈ꯭ꯔꯦ ꯅꯤꯛꯄ ꯑꯀꯤꯕ ꯍꯦꯟꯕꯗꯨꯅ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯐꯤ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯇꯨꯝꯂꯔꯦ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯋꯥꯈꯜ ꯈꯜꯂꯤ ꯑꯁꯨꯝꯅ ꯑꯇꯩ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯁꯥꯗꯗꯤ ꯐꯥꯎꯗꯕ ꯃꯥ ꯃꯁꯥ ꯃꯇꯣꯝꯇꯃꯛ ꯑꯀꯤꯕꯁꯦ ꯊꯦꯡꯂꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯐꯥꯎꯈꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯤ ꯈꯨꯜ ꯑꯁꯤꯃꯛꯇꯗ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕ
ahal laman lay. Madi mana ngasigi ahingi matam asida lai kurum liba tawriba thaba ase amata mapung phaba ngamdre. Mahagna mana thadok lamba mana kaushil lamba lai sing ase magi manakta lemdabadagi amukhana magi manakta kaunabu hone. Adabu makhoi sing ase koi pai pairaga koi sai sairaga lebigi muwang amadum tawi. Karino ne aina duk phajana kaura phawada aigi nakta laktabasibo aigi nakta laktabasibo haduna mase hajin kaunabu honabada yamna waba miku phabado nupa adu phawki. Mahaksu maming hairap chatpa maibani. Usinna sinna khara thelaba matam asida magi saro sing ase amukhana kushinbi yaki. Kadaida karamna chakhibano kadaida pankibana haiba maibasina su thoinena khangudre. Asumna ahingi matam asa hoki. Nong alakle. Hojiki maibase magi cycle tu tonaga ayuk nganna kadaida no machakadba tori. Yamna ngana losiliga mahakse cycle thoduna lai. Matam ase pung taru khare hele. Maino khoisu kukung khoisu yahau ngan hawgalaga bakhoi sanore sing ase bol sanaba nganna tambiri. Masigi matam asida maibasina cycle thoraka lakka matam asida makhoi gi bol sanari basi urami. Kungkungi yamna phajana bol asibu sienba mana mong tana takpi basi ubada maibasi ontona phajakrida ontona hina sienkrida haduna makse ngyaktang yengi. Magi sakadaba thaba ama leibnina yeninglabasu amuk cycle thoraka chakhi. Aduga makhoi kullasi lalaga atoba kullamada mana chalibani. Mana chalibase atai amatana lamdre. Handak kulla kauba maiba masikibado magi manakta asibagi maramda hangma chatpurami. Ngasaigi maiba manau nupa phaibo ase makhoigasu masak khangnabaduna torami. Kullagi mayum yore magsu asibagi hangbuna lakpani. Masida mahagna maiba manau nupa phaibo adubu lakpra haduna ngai phana kuina ngai bani. Makhoidi handak marak wari sanakidaba pau phonakidaba su matam yamna kuirabani. Maduna una ningbadagi mana ngairibani. Asomdana makari kamdori. Khara thelaba matam asida maiba manau nupa phaibo ase lai. Mahakti kullagi yumna chalakide. Asomdana hojiki maibasi ngaibi yaba ngairabada lakmandaba thingnadabadagi mahaksu chalagi haduna magi cycle se thodorokpa tanjani. Tanak jana thongan machinda makhoigi maibaduga thingnarami. Masida hojiki maibasina maiba manau nupa phaibo sibu khurumjarami. Oja udabu gireda aidi oja leramgadra haduna asom asibamdu kuina ngairabani. Oja aduna Binoy matam khrade ekoise thinakirose nang oja se thaba khara chili thaba amakak tawgadaba lay. Asumna mana wadu ngangli. Matam asida Binoy harba maibasina oja kari thabakno ekoisu khangjaba yagadrani. Nangna khangba yaroi. Asumna mase matha yamna sana wahari. Tanja asida nupa amakak gari tonaga lakpani. Gari di kumthari. Aduga maiba manau nupa phaibo si ubada manak chalai. Masidagi phaibo aduna kamai tore makhoi leibra. Masidagi nupa aduna oja makhoi di ngarang haibra kaino atopa khullamada makhoiga thangnaba nupa amaga chakhi haine. Wadu harakpada hojiki maiba manau nupa phaiboksina kadaida nupa aduna kumme oja atumukti chapchana khangdebo aisu asengmadu khangga haduna honabani lekai mi ataina su thoinina khangudra male. Masidagi maiba manau nupa phaibosina karamba khunda chakhiba haduna mase taksi soli. Maiba Binoy su oja asina wari ase atopa nakalamada puraga chatpa asengba asumbasu haidabani na masu thoina hena wari ase khangnubagi mathau tadra male haduna mase jannabu hone. Phari oja aisu yawnaba tarage aina ngasi lakpada akhoi khulodagi hek masin maktada makhoi bol tambibani habra kaino makhoi miyoi khara lai. Makhoi na sienba sanaba bol masana asidi ontoka nungai khre. Ai halaga horen nungthindo makhoi sanakadaba male amukti yenaga haramlaga Binoy se
ꯁꯥꯏꯀꯜ ꯊꯧꯔꯒ ꯆꯠꯀꯦ ꯇꯧꯏ ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯔꯝꯕꯗꯨꯗ ꯑꯣꯖꯥꯁꯦ ꯑꯁꯣꯝꯗ ꯃꯪꯂꯤꯕꯅꯤꯅ ꯊꯣꯏꯅꯦꯅ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯕꯤꯅꯣꯏꯅ ꯁꯥꯏꯀꯜ ꯑꯁꯤ ꯈꯔ ꯂꯥꯞꯅ ꯊꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯕꯤꯅꯣꯏꯅ ꯍꯥꯏꯔꯝꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯥꯁꯤ ꯋꯥꯈꯜ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯤꯗꯒꯤ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯕ ꯉꯝꯕ ꯋꯥꯈꯜ ꯑꯁꯤ ꯂꯥꯝꯁꯤꯟꯕ ꯉꯝꯕ ꯃꯥꯏꯕ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯕꯗꯨꯗꯤ ꯁꯨꯔꯔꯣꯏ ꯕꯤꯅꯣꯏꯅ ꯁꯥꯔꯝꯂꯤꯕ ꯋꯥꯔꯤꯗꯣ ꯃꯥꯒꯤ ꯈꯨꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯥꯏꯕꯁꯦ ꯇꯛꯁꯤ ꯁꯣꯜꯂꯒ ꯂꯩꯍꯧꯏ ꯍꯌꯦꯡ ꯃꯈꯥ ꯄꯨꯖꯔꯛꯀꯦ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ